ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯕꯨ ꯑꯣꯏꯔꯣ ꯁꯤꯅꯦꯃꯥꯗꯕꯨ ꯑꯣꯏꯔꯣ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯎꯕ ꯐꯪꯉꯤꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯎꯟꯗ ꯇꯥꯗꯅꯇ ꯂꯩꯕ ꯑꯗꯨꯒ ꯀꯦꯅꯗꯥꯗꯗꯤ -20 ꯗꯤꯒ꯭ꯔꯤꯁ -30 ꯗꯤꯒ꯭ꯔꯤꯁ ꯀꯥꯏꯁꯦ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯀꯦꯅꯗꯥꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯠꯋꯦቭ ꯑꯃ ꯂꯥꯛꯇꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯤꯇꯟ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇꯤ ꯑꯣꯜꯃꯣꯁ 90% ꯍꯦꯟꯕꯗꯤ ꯇꯨꯝꯅꯕ ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯅꯦꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯠꯋꯦቭ ꯑꯁꯤ ꯂꯥꯛꯏꯕ ꯑꯗꯒꯤ ꯋꯥꯏꯜꯐꯥꯌꯔ ꯊꯣꯛꯏꯕ ꯍꯥꯏꯕꯁꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯍꯟꯕꯅꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯅꯔꯤꯕ ꯍꯤꯠꯋꯦꯚ ꯑꯁꯤ ꯀꯌꯥꯃꯨꯛ ꯃꯇꯤꯛ ꯁꯥꯊꯤꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ 49.6 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯌꯧꯈꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯁꯥꯔꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯗꯦꯜꯂꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯤꯐꯥꯎꯗ ꯁꯥꯈꯤꯕ ꯇꯦꯝꯄꯔꯦꯆꯔꯁꯦ 48 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯉꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯂꯩꯕꯥꯛ ꯀꯦꯅꯗꯥꯒꯤ ꯂꯤꯇꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯦ ꯃꯁꯤꯗꯗꯤ 49.6 ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ ꯌꯧꯈ꯭ꯔꯕꯅꯦꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯋꯦꯗꯔ ꯐꯦꯅꯣꯃꯦꯅꯥꯁꯦ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯗꯨꯒ ꯍꯦꯟꯅ ꯇꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁꯉꯩꯅ ꯃꯌꯥꯝꯗ ꯋꯥꯔꯅꯤꯡ ꯇꯧꯔꯤ extreme weather events ꯍꯥꯏꯕꯗꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯁꯥꯕ ꯑꯗꯨꯒ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯕ unexpected ꯑꯣꯏꯕ weather events ꯃꯌꯥꯝ ꯑꯃꯀꯣ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯀꯦꯅꯗꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯤꯅ ꯈꯨꯗꯝꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯁꯦ ꯍꯦꯟꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯁꯥꯊꯤꯒꯅꯤꯕ ꯁꯥꯏꯟꯇꯤꯁꯉꯩꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯤꯠ ꯋꯦቭ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅ 1960sꯇ ꯂꯥꯛꯑꯝꯕ ꯆꯥꯡꯗꯣ ꯑꯗꯨꯒꯤ almost triple times ꯀꯣ ꯍꯧꯖꯤꯛ ꯌꯧꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ 2015ꯗ ꯂꯩꯕꯥꯛ ꯆꯅꯤꯃꯨꯛꯅ ꯄꯦꯔꯤꯁ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯧꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯈꯛ ꯁꯣꯏ ꯇꯧꯅꯈꯤꯕ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯇꯦꯝꯄꯔꯦꯆꯔꯗꯣ ꯑꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨꯗꯒꯤ 2 ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ ꯈꯛꯇꯃꯛ ꯏꯟꯀ꯭ꯔꯤꯖ ꯇꯧꯍꯟꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯟꯀ꯭ꯔꯤꯖ ꯇꯧꯍꯟꯗꯕ ꯑꯗꯨꯒ ꯌꯥꯔꯒꯗꯤ 1.5 ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ ꯈꯛꯇꯃꯛ ꯏꯟꯀ꯭ꯔꯤꯖ ꯇꯧꯍꯟꯕ ꯍꯥꯏꯗꯅ ꯋꯥꯁꯛ ꯑꯃꯈꯛ ꯂꯧꯅꯈꯤꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁꯦꯁ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯁꯤ ꯋꯥꯡꯗꯤ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ 2 ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁꯇꯒꯤ ꯍꯦꯟꯅꯗꯤ ꯋꯥꯡꯈꯠꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗꯗꯤ 1 degrees 2 degrees ꯀꯥꯏꯁꯦ ꯌꯥꯝꯅ ꯌꯥꯝꯗꯕ ꯑꯣꯏꯅ ꯃꯥꯟꯒꯅꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯗꯤ every 1 degree celsius increase ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯌꯥꯝꯅ disastrous ꯑꯣꯏꯕ effects ꯀꯌꯥ ꯑꯃ ꯏꯟꯅꯔꯒ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯛꯀꯥꯎ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ extreme ꯑꯣꯏꯕ weather phenomena-ꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯥꯡꯗꯨꯗꯒꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯃꯁꯤꯡ ꯇꯣꯏꯅꯀꯣ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯦꯕ heat waves ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯇꯦꯝꯄꯔꯦꯆꯔꯁꯦ ꯋꯥꯡꯒꯅꯤ ꯑꯗꯨꯒ tornadoes-ꯀꯨꯝꯕ floods-ꯀꯨꯝꯕ droughts-ꯀꯨꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥ ꯑꯗꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝ ꯑꯃꯀꯣ ꯍꯥꯏꯕꯗꯤ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤꯁꯦ ꯂꯣꯏꯅꯃꯛ ꯁꯣꯛꯆꯜꯂꯛꯀꯗꯣꯏꯅꯤ ꯃꯥꯡꯈꯤꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯦ ꯂꯩꯅꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯇꯦꯝꯄꯔꯦꯆꯔ ꯔꯥꯏꯁ ꯇꯧꯔꯦ ꯑꯗꯒꯤ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯗꯦꯀꯣ ꯀꯦꯅꯗꯥꯗꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯋꯥꯔꯃꯤꯡꯗꯣ ꯑꯗꯨꯒꯤ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯟꯅ ꯋꯥꯡꯅ ꯊꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝ ꯍꯥꯏꯕꯗꯤ 2000 ꯃꯤꯇꯔꯒꯤ ꯃꯊꯛꯇ ꯋꯥꯡꯅ ꯂꯩꯈꯤꯕ ꯂꯝꯁꯤꯡꯗꯅ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯌꯦꯡꯅꯕ ꯃꯇꯝꯗ 75% ꯍꯦꯟꯅ ꯌꯥꯡꯅ ꯊꯣꯛꯑꯦꯅ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ ꯊꯥꯖꯜꯂꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯃꯁꯤꯕꯨ ꯑꯣꯝꯖꯜꯂꯒ ꯁꯥꯒꯠꯍꯟꯕ ꯃꯈꯜꯒꯤ ꯒ꯭ꯌꯥꯁꯦꯁ ꯃꯌꯥꯝ ꯑꯃ ꯊꯥꯖꯜꯂꯤꯕ ꯆꯥꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯅꯦꯆꯔꯦꯜ ꯁꯤꯁꯇꯦꯝꯁꯤꯅ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯦꯀꯜ ꯇꯧꯕ ꯃꯇꯝꯗ ꯎꯒꯤ ꯌꯥꯝ ꯊꯤꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃꯈꯛ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁ ꯇꯧꯕ ꯃꯇꯝꯗ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ ꯌꯥꯎꯕ ꯀꯥꯔꯕꯟꯁꯦ ꯆꯨꯞꯁꯜꯂꯒ ꯃꯁꯥꯒꯤ ꯄꯥꯔꯠ ꯁꯥꯒꯠꯆꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯁꯤꯒꯤ ꯎꯁꯤꯒꯤ ꯕꯥꯏꯑꯣꯃꯥꯁ ꯑꯣꯏꯅ ꯇꯨꯡꯁꯟꯖꯔꯒ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ ꯌꯥꯎꯔꯝꯕ ꯀꯥꯔꯕꯟꯁꯦ ꯑꯗꯨꯒ ꯉꯁꯤꯐꯥꯎꯗ ꯌꯥꯝꯅ ꯁꯤꯡꯉꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎ ꯑꯁꯤꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯒꯤ ꯀꯥꯔꯕꯟ ꯆꯨꯞꯊꯣꯛꯄ ꯑꯗꯨꯒ ꯃꯁꯥꯗ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯕꯨ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯉꯝꯕ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯠꯇ ꯉꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯎꯁꯦ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯨꯀꯥꯎ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯔꯤꯕ ꯎ ꯖꯪꯒꯜꯁꯦ ꯀꯣꯛꯊꯣꯛꯄꯤꯗꯕ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯀꯟꯖꯔቭ ꯇꯧꯕ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄꯤꯔꯒ ꯁꯦꯐ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ
ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯌꯥꯟꯊꯠꯄꯤꯈ꯭ꯔꯕ ꯎ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯟꯕꯤꯕ ꯑꯣꯏꯅ ꯑꯅꯧꯕ ꯎ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯥꯖꯟꯕꯤꯕ ꯑꯗꯨꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯎ ꯊꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ एनवायरमेंटꯁꯦ ꯃꯁꯤꯒ ꯆꯨꯅꯕ ꯃꯈꯜꯒꯤ ꯎ ꯃꯈꯜ ꯊꯥꯕꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒ ꯆꯥꯟꯅꯗꯕ ꯃꯈꯜꯒꯤ ꯎ ꯊꯥꯔꯨ ꯇꯥꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯥꯡꯕ ꯊꯣꯛꯍꯟꯕ ꯌꯥꯏꯌꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯤꯁꯇꯔ ꯕꯤꯁ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁꯦ मागी टीमना टीम ट्रीज कौबा इनिशिएटिव अमखक हौगीबा हाइबदी मागी टारगेट से 2020 फाउगी मनुंगदा 20 मिलियन उ थाबा सिनेबा मागी टारगेट से अदुगा मखोई ngamsu ngamki मखोईगी इनिशिएटिव सिना क्लाइमेट चेंज पु सॉल्व तोबदी ngamoi अदुबो अचुम्बा डायरेक्शन लोमदनी खोई खोंग थांगजली हाइबसे अखोइना कावरोइदबनेबको अखोईगी लेजरेबा उसिंगसे यारिमखै यांथपीगुमसे अखोईगी युमगी अकोइबदा उ मयाम अमा थारगदी अखोई कालेनगी मतमदा फैन थादना बाउदा लैबा ngami हाइबसे अखोइना निंगसंगबिगदबनेबा अखोइना फैन एसी क्या अमा थाबा याय अदुबु उना इंगबा पीबसे सिगदी सुमन मनबा ngамmoएबा अइना उ थासे हाइबा मतमदा अहन खरना यामना हाइबा वा अमदि सुमांग थेलोंगदा उ मयाम अमा थाजन तारदे हयेंग युमगी फंक्शन थोपा मतमदा मी तिनबम जगा लैरोयना हाइबा सिगी वखलोन से यामना चुमथो अनिंगी अनसिंगदको मी सुमांग थेलोंग लेतबा मी क्या अमसु मखोइगी फंक्शन थोपा मतमदा मोइ सोइदन की कम्युनिटी हॉल वाइरगा नत्रगा अतोपा मफम अमदा सोइदन थबक अदु सिनखिनेबा अदुबु उदुनदी अखोइबु मतम पुमनमक्ता नुंगाइना इंगना थंबिगदौरिबनेबा नोमखक थौदो अमखक थोपदो अदुगी दमक्ता मी फवम लैते हैना उ यानथलंबा सिगुम्बा थबकसे उबा मतमदा अदुगी मतिक थमोइ कायेबा मीना सिंगे हैना सिंगेबसिबु कदाइदा सिंगिनो हाइबसे आइना यामना तोइन हंगनिंबा वहांग अमखक ओइरेबस अदुना ngasa aina haijagibado ko using photosynthesis tawrakanda masasi da carbon se chupsalaga store tawraga thamgani haidana u kakthatpa matamda di kaidore haba matamda makoina store tawjaraga thamjariba carbon ado makoina decompose tawrakanda pathapum dharakpa matamsida makoina amuk atmosphere da carbon se amuk release tawrakaneba aduga carbon dioxide haba pot simaktadi greenhouse gas neba habadi atmosphere se sagalhanba makhangi gas neba aduna hanadagi sagalaga leiraba atmosphere se hena sahandoineba koina u kaktapi tardi उदुना करिगुम हिंगम तारे पृथ्वी से खरदा ओरसु इंदहनगदबदो अदुगी मागी थबक अदो मागी फंक्शन अदो अदुदो माना तौरोइदबनेबा अदुगा अइना यामना तौहनजनिंगदबा थबक अमखकना उसे यामना चावरकांदा मेजोर ओइरकांदा मागी महिदो हावरमद्रे हाइदना नत्रगन हाउत्रे हाइदना यानथतपगी थबकसे मसी सुक्तौ तौबिरोइदबने इकोसिस्टम अमखकना पिबिरिबा सर्विस मखल मखल नेबको अदुगी मनुंगदा प्रोविजनिंग सर्विस हाइबदि ngasai अखोइना महि मरोंग हेगा चाबा अदगी मदुदगी अखोइना फाइबर लौथोकपा टिम्बर उगुम्बा कअगा अखोइगी फर्नीचर गुम्बा साबा युमगुम्बा साबदा सिजनरिबा मयामसे अखोइना इकोसिस्टम दो अदुदे लौरगा अखोइना पोट ओइना सिजनबा याबा फंगबदुनेबा अदुगी मनुंगदा चंदोइनेबा ngasai उहै हेगा उहै दो चाबसे प्रोविजनिंग सर्विस की मनुंग चंदोरिनेबा प्रोविजनिंग सर्विस तगी हेना सिगी मतंग सिदा लुयेना अइना खंजबा अमदि रेगुलेटिंग सर्विस हाइबसिनेबा हारिबा रेगुलेटिंग सर्विस ना मरम ओइरकाना अखोइगी वाटर साइकिल हाइबदि नोंग सुंगबदा मतेंग पांगबा अदगी एटमॉस्फेयर सिदा अखोइगी टेम्परेचर गी चांग से रेगुलेट तौरगा थंबा हाइबसे मसीजे याम थिना मरु ओइबा मतम ओइराबनि क्लाइमेट चेंज की वाफम से योसलागदि अदुना अदुना महि चाबा याद्रे हेना उदो यानथतबिगनो उदुना अतोपा पिबिरिबा सर्विस हाइबदि अइ खोइदा उरुम लांगहलिबा अदगिदि अदुगी अकोइबदा अइंग असा रेगुलेट तौरिबा अखोइगी युम अदुबु इंता हलिबदो अदुगी सर्विस तो अदु याम ममल लei हाइना खलगा उ अदु यानथतपिगनोबको मसीनि अइना हाइजनिंगबदि अदुगा सुमाइना उसे चावरकांदा यानथतखिदोगी सरुपुदिने अखोइना थाद्रङैगी मतमदा उदो मसक खंगना को करम मखलगी हैनो मसी अहावरा अइना पामजबा मखलगी वेराइटी दुरादो मुन्ना खलगा थाबी हौबा अदुगा हौजिक मतमदि मी म्याम से ज्ञान तानराबनिना अखोइगी यामना मरु ओइबा नुमितसिंगदा ममानबी ममानबा अदिगी खंगना चानबा मिसिंगदा गिफ्ट पिनबसे पाम्बी सिंगना अदिगी लैशु गिफ्ट तौनबा उगी चार गिफ्ट तौबा सिगुम्बसे यामना चन्ना खलए मसी अफबा खुदमनि हाइना अइना लौजे अदुना अखोइ उ हेना थानबा तौसी अखोइगी तुंगना लाक्तोरिबा चारोल सुरोल मयामसे मखोइगिसु हिंगबा याबा मखनगी पृथ्वी अमा थंबिरमसेबा